Mayam Pumnamoku channel asige maikai dagi amuka hanna taramna oksari ngasisu mayam na yamna pamnaba demand yamna leiba film amagi explanation puduna laksari film asigi maming di Purple Heart kawi film asi yamna nungsiba wari ni merin da thabak tawba nupa amaga singer amadi songwriter oibe nupi amaga financial condition phatabadagi fake marriage tawduna government dagi facility lawbagi wari ni masina kona akaibo oiraktuna awaba kayasu taki film asi mayamna su pangbani haina khanjai Google users sing nasu 92% like pi na khiba film ni release tawkhiba na 29 July 2022 da tawki director na Elizabeth Allen Rosenbaum na oikhi film asigi explanation loibadagi mayam gi apamba film sing explain tawnabagi damakta voting ama semduna thagat charak lage voting aduda aina hojik tawgadawriba film asisu hapkani film asine hena vote phanglagadi kari su kaidre karigumba atopa film ne hena phanglabadi mayam na ngakpiyo maramdi Purple Heart film asina na bot thagatringai da semjabanina masigi makha tarakpada seren kaidana tawjarak lage film asigi explanation haudringai mayam da request amatang tawjage mayam gi apamba aningba kharato oirabasu thunghanba ngamnaba aigi channel asida thabak tawminnanaba miyoi ani khak pamjai miyoi sing adu film amadi drama gi script ningthina mamutta na iba heiba oigadabani hena pamjabadi voice record su ningthina tawba ngamba mi singna hena pamjai nupa nupi animak apply tawbirakpa yagani akopa marol gi damakta screen the pizariba number asida WhatsApp the text tawbirao phare mayam film asigi explanation hauzarage subscribe tawdriba singna subscribe tawba kawbiganu mayam gi support gi channel ase hingba ngamjagadawribani film asigi ahan basinda nupi ama uhalai nupi asi film asigi heroine ni maming na Cassie kawi Cassie isai music pi yamna pamjaba misakni masasu isai iduna bar da restaurant da sakcharami film asigi atopa sin amadana lukauba nupa ama uhalai mahaksu film asigi lead role lawriba misak amani lok American marine gi selection phangduna training yauduna lairi matang asida film asigi sinse Cassie na bar da isai saktuna leiba sinda amuk ulakle Cassie isai saktuna magi haijabi entertainment tawduna mayam bu potha halibani mana asum isai saktuna leiringai maga piklingai degi tinarakpa frank kauba mamanaba single laklammi Cassie frank lakpa ubada yam harauna chensillammi matang kuina unarudraba matungda ngasi thengnabada haifam khangdana harauna wari su sanarami frank na Cassie bu mamanaba singa su khangna hallammi adudagi mamanaba amana Cassie bu bar da isai sakpini haibagi matagum yam usittana laknarakpadagi Cassie sauna makoi gi manaktagi tholakle frank gi mamanaba singi marakta look su yauribani Cassie na sauna thokibada look manakta sangsan karantaba mamanaba gi mahut sinduna lale haina haijaram Cassie phana lale hairabasu mi amabu hantana khalli haina sauba pharamde matang asida Cassie gi phone da alarm khonglakpadagi mafam ase thatoktuna lakle mana alarm thamlibagi maramdi diabetes type 1 gi anaba leiraba misak amani matam chana hidak chaba insulin kapana maram oiraga alarm thamlibani Cassie magi car gi manakta laktuna sugar test tawraga yengbada sugar yamna wangna leiramde adudagi magi insulin adu lawthoktuna kapnabani haina yengbada insulin asisu loiramdai gi khaji khaktang ngaiduna leiramle Cassie pharmacy amada sangduna insulin piyo haina hairami pharmacy mapu aduna paisa case natrabadi insulin piba ngamloi haina hairaklami insulin asidagi karakadaba revenue maram chade haina numit mari ni piba ngamloi haina dukan mapu aduna paukhum pirei Cassie na amuk numit mari ni insulin kaptrabadi ai sibasu yai please aigi ama khakta oirabasu pibiyo haina kanna haijaram masidasu dukan mapu asina paisa pidrabadi piroi haina yaraktre tanja asida Cassie gi mama laktuna thengnare Cassie gi mama paisa khara lawthoktuna pirami piriba paisa asina su insulin leibagi paisa sudabana mama macha punna insulin leidana mayumda halakle atopasin amadana look ayuki walking chelammi mana sum chelingai matungda car amana thongbairagi haibagi matagum thaujilai look car aduna manakta thaujilakpada masu kanano karino khangdabana thawai hingnabani haiduna kanna chelami car adusu khara tanaramlaga khamduna nupa ama car adudagi kumtharei nupa asigi maming Johnny kawi mahak ase drug carbar tawba nupa amani look na nupa asidagi $15,000 purubani look matam amada drug addict oiba misak ama oirami matam duda Johnny dagi $15,000 purubani Johnny look ki manakta prap changchal laktuna paisa du singlo o haina wa kana hairami look na request awraduna hairami aisu thabak changbata
ngairi matam khitang ngaibiyu ai soidana pijage hairami Johnny na lukta warning tawramlaga chakre numidangi matam oisalakpada bar da Cassie isai saktuna leirami ngaihak leiraga isai sakna masa ado chok tharakpadagi washroom da sangchinduna awaba ado khangjarami diabetes nabu narabadi asigumba thaudokse tatana thokpani Cassie magi insulin khara lemhobado adu puthoklaga kapchilami hojik mangonda insulin lainaba paisa su amate yaudre mana isai saktuna entertainment kaya tawduna taliba paisa asina paw hidak leiba ngamdrabani Cassie yam wana financial problem face tawduna hingliba misak amani mana wakhal nungaitana leiringai meringi base ama thetuna leiba urami masidagi Cassie anouba asa amadi uba phangle khanna mathangi ayukta mamanaba meringi thabak tawba Frank ki manakta laklami Frank ki mayumda lukso hanana laktuna leiramme Cassie na Frank da aikoini khak wari amata sase hairami luk masana khangna mapanda thokre adudagi Cassie na Frank da aikoini luhonga se haina hairami Frank Cassie gi wa ase tabada phagi tawribani haina noklami Cassie makha tare I aina masi hairibagi maramde aise diabetes type 1 na nare paisa yam changba anabu oibana aina tanjariba paisa asina su hidak leiba pau ngamdre punsi sangna hingnabagi damak hidak chang naina sagadabani maram asina ni aina nangoda luhongla se hairibase aigi wahi asida nangna amuk lana khankhinu luhongba ase asengba luhongba natte sasinaba luhongba ama pangthoklaga mateng lause haibani nakhoi merin gi thabak tawba nupa gi nupi oirabadi medical insurance phanglani masita sunatana ana yek yaurabasu makoina loina yengkhrani hayengwai aikoini khainare hairaga su paisa su mayam ama phanga dauribani madusu aikoini chap manani yena si haina hairami luksu Cassie na hairiba wafam pumnamak taraduna changsilaklaga nakoina haina riba wasingdo tawba phatti government da minamba haibase karigumba asengba khangaklabadi achauba dandi phangani jail da su changani Frank ki thabak ta su court martial lakpa yai haina hairami Cassie yam sauna masida ngangna ribase nangi nathau yaude hiram asida nang yaudabana fagani haina nganglami Cassie na nganglaba matung luk mafam asi thadokuna chatkre adudagi Frank na paukhum piraklami nang aibu warauganu nang na hairibado ai pangthokpa ngamloi maramdi aigi sunung sinajaba nupi ama lei mabu aina yam nungsijai karigumba mana pau ase takhrabadi ai kari paukhum pigani haina hairam Frank ki wahi asi taraba matung Cassie thawai nungai tana mayumda halami magi wakhaldadi ikongkomna yarakani haina asa amaga loina na lakhibani adubu khanjaramba asa pumna makairaduna mayumda hallibani Cassie hankrabagi tungda Frankie na lukta Cassie gi maramda wari pumnamak lirami Cassie gi mama se nurse oiribani mapana laikhidre maram asina makoida hingnabagi damak paisa gi mathau yamna oi phibam jadabani na mateng oigadra haina haijaribani haina wari lirami mathangi sindal luk car gi garage amada laktuna mayambaga unarami car gi garage ase mayambagi garage ni matang asida aikoida khanghalli luk amadi mapaga yana de haiba maram asina luk mapaga unaraktribase phanadi kuire luk mayambaga wari sanarigai mayambagi nupi mataima amadi masasu laktuna haraunu unarami adudagi luk na mayambada paisa kita piyu haina hairami mayambana paisa piraklabadi Johnny gi paisa se hana singdokhi gi khallaga hairibani adubu luk ki mayambana paisa leite paisa piba ngamloi haina paukhum piraklami luk upai leitrabada araiba paisa khara khomjinduna mathangi numitta Johnny gi manakta laklami luk $2,000 piduna waliba paisa adusu athuba matamda pikhalake haina hairami aisu training loirabani na paisa phangba haurani sita sunatana nangi paisa piba ngamnabani haina nupi amaga fake marriage tawduna government dagi paisa khara phangnabasu honari haina request tawraduna haijaran Johnny na amukhumdai handak amuka aigi paisa piba soirabadi nang aina pairiba nongmai asina kapaga hatkadabani haina hairami luk munna khalabagi matung Cassie ga unaduna fake marriage tawbagi offer firami hanana lukti Cassie gi maramda khangduna leirabani na yarakani khanbagi hairibani makhoi animak paisa mathau taribani na fireb ase lauribani adudagi luk Cassie da nangsu paisa gi darkar oi aisu oi maram asina government tagi married couple gi phanglakpa paisa sing aikhoi ani takhai yena si aduga maru oiba amana chahi amadi aikhoi ni yam nungsinana leiduna luhonglaga leiba matai manau manaba honagadabani chahi amagi matungda ai halaklaga divorce taure hairaga tongan leiba yare tawbatabu marak asida kanagumbana aikhoi ni gi luhongbase tawsinabani haiba hek khangkhrabadi aikhoi animak jail changani aduga aigi thabaksu court martial lakani haina khanghalam luk amuk makha tarami mathangi hapta dadi aikhoi Iraq ta chatkhrani aina chatringai sida thaba ase pangthokpa pami haina hairam lukki wafam singse Cassie su yaraduna luhongbagi sem sarami mathangi sinda makoi ani church amada lakle Frankie su hanana makoi bungaiduna leiramle Frankie Cassie gi damakta khudop ama puraktun lukta sibinaba pirami adubu Cassie khudop ado law haibe yaramde Frankie na hairi khudop se aina
aina aigi girlfriend gi damakta laiduna thamjabani aina Iraq chatluraga halakpada khudop se aingonda hallaga piyu aigi girlfriend da khudop ase piraga luhongnaba propose tawgani haina hairam Cassie law haiba yaramdabado Frankie gi wari tabado khudop ado lawraga makhutta huklo haina lukta pirami asumna makhoi ani church ki father na luhongbagi maming lauthorakle aduga dharma gi oiba niyom gi matung inna case tawraduna luhongba ado mapung phan ki luhonglabagi matung makhoi mering gi thabak tawminnaba mamanaba singa party ama su tawrami asengba luhongba manaba party loiraba matung luk amadi Cassie room da lagle aduga makhoi gi luhongba mapung phanaba ni haiduna yumban bagi mari su thangki mathangi ayukta luk Cassie bu loisanaba hairami numit ase luk na Iraq ta chatpagi numit oirami maram ase na Cassie magi nupi ni haibase mayam na su hena thajanaba thindokpa chatnaba hairibani Cassie su loisalladuna lukpu makhoi gi kem ta thinba lagle mafam asi yaurabagi tungda atai lanmi singi su mama mapa matu masa magi lakna duna leiramba urami makhoi singdugi maithongda nungai taba mitlu pirang sin thabagi mami urami Cassie phibam sing adu ubada mangonda su nungai taba phawrami luk Cassie da kolaga bidai pirammi aduga che machet ama su piraduna hairami karigumba aina chetliba lanpham asida khudong thiba thawai thakiba tarabasu nangonda hana phone tawraga paw hairakani matam aduda aina piriba address amadi maming adugi leifamda chatlaga paw ase tambiyo mahak aigi iyambani aduga nangna section gadaba amana aigi babada di paw se amata tahanba yate aigi imung manungda phone da wari sarabasu aigi nupi amagi mawongda wari adum saw aikoi gi phone sing se government na record tawribani asumna lukna Cassie da asoi angam thoktanabagi section wa hairaba matung nuksina kisama tawramlaga magi satkadaba gari da phangkhre Cassie su bidai piraduna lukna tongliba bus ado Iraq damakta thauduna chatkhiba ado yengduna leihore asumna matam khara haukhre Cassie afau singer ama oinabagi manglan da kanna honarami luksu mama lebaki damakta seba tawduna leiri makhoi ani asinba kaya kaithoktuna phone da wari su toina sanarami lukna Cassie da hakchang kaisu tawdabra haina hanglami Cassie na amuk paukhum pirei ai nungaina leiri aigi anabagi treatment su phajana mapung phana tawri aduga aigi isai amasu puthoke haina compose kanna tawri haina tamjarami luksu magi wari lirammi aigi family ayambana military gi thabak tawduna ima leibaki seba tawba pamba imungni aidi lambi lana chatlubadagi makhoidagi tongan taribani maram asin thabak ase tawraga aina aigi bababu amukta harauna leihanba pami haina wari lirami makhoi ani magi punchi wari lina duna wari kaya su sanarami asumna nungti numit khudingi wari sanarakpana makhoi ani gi mari se tapna naksinnarai nongmadi Cassie na lukta phone tawduna anaubai chai amagi compose kanna tawri haina hairami Cassie na haiba wa asi lukaliminariba mamanaba singna tahobadagi isai saglak taba yaroi haina mayamduna hairami Cassie na amuk khumlami isai ase mapung phana loisandri hek loisanbaga nakhoi mayamda hana tahange hairaga promise tawramlaga phone thangkhre adudagi Cassie magi music tingba isai practice yam kanna tawrami magi asadi afauba singer ama oibagi manglan manglibani asumna hapta amuk haukrabagi tungda Cassie lukta phone tawrami luk amadi magi mamanaba sing mathwai nungaitana leiba Cassie na urami kari tawrabuno haina hangbada lukna aikhoigi merin sipai gi maraktagi mi ama sokle mahak yam thina sokpadagi mafam asidagi airlift na pukhrabani mafam asigi condition yam phatre masigi damak wakhal nungaitribani haina khumlami lukna wa haiba loibaga Frankie na amuk hairami nangi isai aikhoina loina tare wakhal nungaitribase koknaba nangi isai do tage saglo haina leiminariba mamanaba singnasu Cassie da kanna hairami lukna su nang mamang su isai tahangani hairaga phone thamkhibani ngasi di saglak tabai yaroi haina hairami Cassie promise tawkhibagi matung inna makhoi gi lanmi singda dedicate tawraga isai sakpa horaklami mayam su Cassie gi isai asibu taraga potha jarami masita sunatana isai ase aduki matik phajaba pamnaba isai amasu oirami mathangi sinda Cassie yam harauna leiba lukna urami maram hangbada Cassie na paukhum pirami aina matam kuirabagi mamangdagi honda jarakpado ngasi de mahi yale aigi isai music company ne approve tawbirakle aduga yamlaba miyam amagi mamangda concert tawbagi khudong chabasu phangle haina harauna tamjarami luksu yam harauna nangse aigi oiba phangjabase aigi laibakse kayada phakraba haina noklaga hairami Cassie su hoi mani khara laibak phaba haurabani haina noklaga paukhum pirami luk Cassie da concert kidamakta wish piram laga phone thamkhre Cassie magi concert matam yausalakpana concert tawphamda thunglare mafam asida yaroklaba matung stage ta tholakpada yamlaba miyamna khubak hauna khuduna support tawrokpa ubada Cassie haraubagi pankhai leramde mana ningjarakpa khanjarakpa asa thungle haina harauna fajaraba isai performance kaya miyamda ulami Cassie magi concert loiraduna tholalaga lukta phone tawrami magi
मागी कंसर्ट असि matang da harauna tamjage khanna adubu lukki phone switch off hairakle upai leitrabda voice message ama tharaga mayum da hankhre Cassie nongma gi mayamna pamnaba henganara I masu ano ba isai puthoknaba magi music tingba numit khuding gi pullaga practice tawram Cassie mayam gi seba chatpa haure mafam amadagi mafam amada chattuna magi sopi ba horam asumna numit khara ni haukrabagi tungda nongma numidang ama lukki team dagi captain amana Cassie da phone tawraklaga nangi nupa yekna baga lanthengna makong da khara thina sogle bom mache na pan khibani nong manini sidadi ma yum da soidani yawraklani haina hairaklami Cassie paw asi tabada thamoi da nungai taba phawromi masada akiba suboklami lukna chatlamdai da sindaramba wafam amadi che machet ado ningsinglaktuna khodak aduda mayam bagi maming address Google da thirami exact location khanglaba matung Cassie mayum da lakle mana mayum yorokpada lukki mapa tholakle Cassie de amukta su udribani na mapani haibase khangdi mayam baga mapa ga maming chap manabana mayambani khanna lukki wari pumnamak lirami luknadi mapada khanghanganu tahanganu hairamdi bani lukki mapana nang kanano kari ming kaubano kadai dagino haina hanglami Cassie na luhongbada hukna khiba khudop utladuna ai magi nupini haina saktaklami lukki mapa angakpa phawromi haiba indaba ngausana duna leiba mana force thabak su changlaba luhonglaba haina yamna ngakpa phawraduna Cassie bu yum manung da pusalami mathangi numita luk makoi gi sipai kem manung da leiba hospital da yawrakre luk yawrakre tabada Cassie amadi mapa yauna mabu unaba loina lakle mapa yawrakpo ubada matau karamna khanglaga laklibano haina luk ingak-ngaklami lukki mayamba amasung matai manasu luk tamunna yengduna aikhoi amata khanghandana luhongle haibase ngakna yengduna leire matang asida lukki mapana lukta haujikti nang thauna leiba lanmini haibagi purple heart ki medal ama phanglagani nangna asumna gyan tarakpase aikhoi loina harauribani haina hairami asumna wari saduna leiringai doctor ama laktuna anabase phabada tha khara di changani phabadi tapna pharakani hairami adudagi lukki mapana makhoi ani wari sajarasanu haina makhoi loina mapanda thokre makhoi loina thokhrabagi matung lukna Cassie da nangna aigi ipada aikhoi ani gi maramda khanghaluriba karigino nang aigi baba se karamba mino haibase khangdre yamna strict oiba masasu military da leiramlibani oidaba ngangba yaba mi natte nangna phibam se hena lujin halle matam kharaga aikhoi ni gi luhongbagi drama se tawdaba yararoi haina hairam Cassie na amuk khumammi nangna de aingoda nangi baba ga nayamba gi ga maming manabani haina su khanghalamde aidi nayamba oiraboi ningduna luhongle haina manaba wari pumnamak lirure haina hairami Cassie makha tarami Frankie laklabadi nang halaklaba sifawba fake marriage ta adum leirammi haina noknabana loirani haina hairami luk khonjel pikna Frankie aikhoi pumnamak puthadokuna chatkhre lanpham aduda madi kanbangam haudre haina nungaitana hairaklami Cassie Frankie ge paw tabada yamna thamoi sokna mayumda thuna yangna halaktuna news yenglami paw ase chumle khangbadagi thamoi kaina kapcharam mathangi numita Cassie Frankie gi poloi biyawba chalammi mafam asi yawrabagi tungda Frankie gi girlfriend ga unaduna Frankie na magi luhongbada piramba khudop ado pirami Cassie nupi aduda Frankie na hana hairamba wa tamlammi mana iraktagi lanchat luraga halakpada khudop ase nangonda piraga luhongbagi propose tawgani haina hairami adubu ngasidi aikhoi pumnamak thadoktuna chatkhre hairaga Cassie hikna kapammi Frankie gi girlfriend su wari ase tabada o khongna thamoi kaina kapcharam asumna film asigi makha tarakpada hapta amamuk haukrabagi matung Cassie lukpu hospital dagi meyumda puthanaba wheelchair amada inthorei lukki mapa yausalakuna Cassie da aigi yumda oina putharage makhong asisu thuna phanaba nungtigi PT su tawhange haina hairam Cassie na amuk yani baba ai adum seba tawrage aikhoi anisu nungsinana laiminnei masigi damak matha sajinganu hairaduna Cassie lukpu mayumda putharagle mapa su makhoi bu mayum phawba thinbirakle mapa na chalamdai da ai hapta amada anirak natraga ahumlak anabase yengba lakani nakhoi gi damak aikhoi leiri karisu ninghanaganu masita sunatana isagi makhongse thuna phanaba PT su aina tawhangani haina hairam laga chatkhre mapa chatkhrabagi tungda Cassie lukka khatnarami ngasi phawbada ai nupa kanamataga su leiminaraktri nangi ipa su toina lakani haire aigi thabak mayam siga marak sidana nanga aigi yum panba manaba saga dauriba aina tawga dauriba sibu karino haina Cassie lukta sauna nganglami numit nini haukrabagi tungda Cassie lukki mapa lakani haibase
ase khangladuna makoina leiriba yum ase luhongduna leiba matai manau anigi yum manabani haina loina semjin sajilami ngahak leraga lukki mapa amadi mayamba yaurakle aduga lukpo mapanda puthokpiduna makhongi exercise tawhallami matam khara asumna honarakpana luk masagi phibam nongma khara khara phagalagle kesi su magi isai music ta thawai lupcharami nongmadi lukta joni na phone tawraktuna magi paisa ton khibado singla u haina thawraklami karigumba nangna ngasi hayeng sida aige paisa piraktrabadi nangi sasinaba luhongbado mayamda loina khanghangani nangna di ai khanglam loi haina khalamgani aina loina mak khangi hairam laga phone thamkhre luk mathai amna sarami joni na mayamda haidok khidra haina mathangi numita luk ground tu thoktuna makhongi exercise tawduna leirami matang asida luk ki mayambana phajarabu hui ama puduna lagle aduga luk ta hui ase nangi purakpani mana nangi mateng soidana pangani yamna singba hui ni haira duna pirami luk yam sauna lauroi haina yaramde luk ki maong asida kesi amadi mayamba noklami luk na di khankhre makoina aibu karem na ribani haina kesi ga mayamba gana lukta nangna khalibado onare haina gyan tana bu fazana haibadagi luk so hui ado thambade yare mathangi numita luk amadi kesi punna breakfast tawminarami makoi ani ge awa nungai gi wa kaya sanarami makoi ani ge mari se nongma gi naksinarpagi maong su tawrami kesi na lukta iru jathokna ba hairami lukna makhong na bani na mathanta lujaba se wagani khong anaba sisu hena nagani hairami adudagi kesi na lukbu bathroom da pusallaga iru jabirami hana laptakna leinaramba makoi ani ge mari se khangnak naksinabagum tawrami masita sunatana makoi ani gi thamoi da su nungsiba fawa horaklami laibu leiminarabadi hui haudong fawa nungsinari i hainari bani asumna numit asimasu haujin khre mathangi numitta lukki mayambagi yumda makoi ani punna koibu oina chatlami mayambagi yum yaurabagi tungda makoi pulap sak chaminarami matang asida lukki matai mana kesida nakoi de angang yauhan khiroidro haina hanglami kesina paukhum pidringai lukna matai magi wa thatladuna kesi bu hana superstar singer ama oikhisanu adugi matung angang gi wari do khanasi haujikti matang chadri haina hairami adudagi chaba thakpa loiraduna luk amadi kesi halakle asumna numidangi matam yoselakpada luk ki line da phone da kesi gi mama phone tawraklami yamna ki na makhon niklaga yumda huran ba sanglamme pochai khara su thugairam me haina hairaklami adudagi luk ki khonjel tabada kesi gi mama na nang kadano haina hanglami kesi gi mama di kesi da phone tawribani haina khallibani masanupi oram dabuda hanglibani luk na paukhum pirammi ai kesi gi friend ni haina makhoi ani gi asaba lu hongbagi matang da kesi gi mama su khangdri kesi gi mama phone thangkhibaga luk thaba tawdana thuna yangna kesi gi mama gi mayumda lagle luk mayum yorokpaga manungda sangchanduna yengbada akai atoi khare yorammi tanja asida luk ki phone da joni na phone tawroklaga nangna ai gi paisa singdabagi aina tawrombani hairaklam luk phone thamlaga mapan da tholakle kesi na kari tawrombano haina hangbada luk na manungda di kaisu thoidokpa akai atoi yaude hairaduna makhoi ani mayumda halakle luk nomidang thengla phau tum thaba yaramde joni na tawromba mong ase khanbada luk tumba yadana matha sana leiringai ikhang khanghaudana kesi gi masa kainom tawroklami luk kesi bu thangatuna puraklaga magi bag tagi hidak lauthoklaga pijaram minatranga kunmuk leiraba matung kesi normal tarakle mana normal tarakpada lukti matha sana wakhal nungai tana leiba urami kesi lukki manakta sangchenduna nungsina kolaga hipami magi awaba nungai taba kokna bani haiduna mathangi ayukta luk joni gi manakta laktuna magi pasado lauro se hairaga mamaida langsilami aduga phajana su phutarami luk joni furam laga mayumda halakpada kesi magi pochai loisellaga yamna sauna leiramba thengnare lukna inga ngakna nangbu kaidawrabano haina hanglami kesina amuk sauna khumlai imana nupa ama thengnei haye nupa aduna aikhoini gi asabu luhongbagi maramda loina haidoklammi imada haibata natana mi atai da su loina khanghangani haina hairam laga chatkhre hai nupa ado nang kari mari leinabano aingonda sengna hayu haina sauna hanglami luk kesida mabu hana ngakpiyo haina haijarami aduga wari lirami aigi ima laikhidraba matung ai drug addict oirei nisa charabani na imanaba phataba kaya su tinarami nongma aigi babagi car atangbudo lona yonthoknaba purami laibakna thiriba su car ado accident thokhi isadi sokhaudre adubu car adudi khara sokpadagi semnaba paisa leitabadagi joni dagi senpham khara lawi paisa sing ado singnabani haina ai su nanga fake marriage tawkhibani haujikti magi paisa su loina pithoklamme makhata na ayetpa apanba amata piraklaroi haina asengba thokhiba wari sing loina lirami kesi lukki wari taraba matungda su magi asaubu pharamde asumna sauna magi concert amagi damakta chatnaba thoklaklam kesi yum asidagi thokna lukta aina
हुरेन इसै लोरेगा हलकपदा नंग युम असिदा लेरंबे यारोय हैरमलगा चटख्रे केसी की वाही असिदा लुक इकाई नुंसी यानारुदुना अथेंगबा मतम असिदा मथंता नुंगाइतना लंबीदा कोइसा चत्तुना लेरमी नाकन अमदना केसी मागे परफॉर्मेंस अमदि इसै यामना फजबना अफाव स्टार अमा ओइरे मियामना मसक खंगनरबा इसै सकपी अमा ओइरबनिना मफम खुदिंग कंसर्ट तौबा चलमी नोंमा नोंमागी मागे फॉलोअर्स सु इसिंग इजाउगुम हेंगलकले प्रोग्राम फंक्शन अचौ अचौ बसिंगदसु ओपनिंग इसै सकपा फंगजरे अतोपा सिन अमदना लुक की मयुमदा मेरिन की कैप्टन लुक की मनाकता लाक्लमी अदुगा मखोय की केम्पता चटनबा हायरमी लुक मागी पोचै लोइसलदुना चटख्रे अदुदगी लुक की मपाना केसीदा फोन तौरगा इचानुपादो फ्रॉड तौबगी केस तफादुना पूरगा चटख्रे मखोयना मरम हायरमबददी नंगा लुहोंगलीबसे असेंगबा लुहोंगबा नत्ते सासिनबा लुहोंगबनी पैसा पामबगी दमक मरम असिगी फाबनी हायरमी मखोयना हायरमलिबा वाफम असे अचुंबरा करिगुंबा अचुंबा ओइरमलबदी नंगसु सैराक फंगनी अदुना हयेंग नंगसु केस असिगी लाकदबनी हायरमी हायना खंगलम केसी तारिबा पाव असिबु करिनो हायना याम मथ्वाय वाजरमी आइना वाना होनजरकपा अफावबा सैसकपी अमा ओइरकानसिदा आइबु मियामसिना नुंसिखिद्रा आइगी कैरियर लोइरनी हायना थावाय वाना लैजरमी मथंगी नुमिता मिलिटरी कैम्प मनुंगदा लुक अमदि केसी केस करमी मखोय अनिगी केस की वारी हरकपदा लुकना तौख्रिबा थबक खुदिंगमक माना तौखिबनी मादि करिसु खंगजबा नत्ते अदुगा अखोयगी मिलिटरी की रूलसु खंगदबनी हायना केसीबु कनबिरमलगा मसाना मरा लोइना याजरमी लुक की वारी तारबा मतुंगदा ऑफिसर असिना केसीबु मरा लैत्रे हायना थादोकले अदुगा लुक पुना कोर्ट मार्शलगा लोइना था तरुक जेदा लैबा हायना राय ताखरे असुमना फिल्म असिगी मखा तारकपदा केसी अचौबा कंसर्ट अमदा इसै सकनबा फमदुना लैबा उहलै केसी हौजिकसु लुक पुनिंगसिंगदुना नुंगाइतना लेरमी मखोय अनि नामिनखिबा वीडियो फोटोसिंग मोबाइल दा पुथोक्तुना येंगदुना लेरमी स्टेजतगी माबु इसै सकनबा कौरकले केसीगी पुंसीदा नुमित असिगी कंसर्ट असिना अहानबा कंसर्ट नि मी लाख लाख तिनबा ख्वाइदगी चावबा कंसर्ट नि केसीगी ममासु मियाम असिगी मरक्ता मचागी इसै तागनी हायना लाक्लिबनी केसी यामलबे मियाम अमदि ममा यावबु उबदा याम हराउजरमी मागी परफॉर्मेंस अदुकी मतिक मयामना पेनबा तौखी असुमना फिल्म असिगी मखा तारकपदा लुक अमदि मपा मिलिटरी कैम्पदा चटनबा तौरमी लुकना थोलकपदा मपाना मागी फंखिबा पर्पल हार्ट मेडल अदो मपाना फंगलखिबा पर्पल हार्ट की मेडलगा पुन्ना फजना थंबा उरमी पर्पल हार्ट असे हेक्ता इराय लाइनदि फंगबा मेडल ओइरमदे अमेरिका की थौना फरबा लानमी खंगतलबा सिंगतना फंगबा मेडलनी लुक मपागी मेडलगा पुन्ना थंबा उबदा थमोइदा हराउबा नुंगाइबा फाउजरमी अमरोमदना केसी कंसर्ट लोइरगा थोलकले यामनबा मियाम अमनसु माबु फोटो कापनरी मरकसिदा केसी वखलदा लुक याउदना मथंता हिंगबा ngamloi mana aigi punsi career pumna maksu kanbiraga aina asumna laibadi sumde haina khalladuna lukta phone taromi luk phone paikhalaktre adudagi kesi car thauduna lukka unanaba military camp da satpa hauki somdadi luk jail da sang daurabani mage family sing unaduna asoi angam yaudana thuna tholo haina bidai pinarami matang asida kesi su yauselakle aduga lukka unaduna hairami aikhoi anigi luhongba do asab luhongba natte maramdi aikhoi ani amana amagi care tauna se haina wasakhiba natra ai nang yaudana hingba ngamloi nangbu yamna nungsi lemhoriba punsi se nanga hingminnagani hairaduna makhoi ani nahona na propose tauraduna nungsi na kiss amasu tauki lukki family su makhoi ani gi nungsi na base ubada loinamak haraujarami kesina lukta tha taruk se ai nangbu ngaiduna leidoini thuna lauko hairaduna bidai pirami luksu bidai piram laga jail chatkre asumna tha taruk haukrabagi matung luk magi charak phangba matam loiraduna tholakle haujikti kesiga lukka nungaina harau tayamna leibaga loinana film asisu matang asida loisankhre mayamna channel asibu nungsibiu support tawbibo oina share su tawthokpiramo ngasigi oina matang asida loisanjarage thank you all